Manipur Satharakliba proxy war asi loishilhalu haiba demanda hayeng Bishnupur district ward number 11 dagi district asigi DC office phawba miyamgi khongchat ama chatnaba thawrang tawramba adu lainga kya thingba leiba maramna matam kharagi oina handokle haina Bishnupur district united committee gi chairman M Rajenna phongdurakle Bishnupur da leiba committee asigi office ta pangthokpa pawgi mifam amada wafam asi phongdokladuna mahakna hai Kuki narco terrorist season aduna Manipur gi gelhomi singda satharakliba proxy war asigi matangda Wakat Khongchat amba chatnaba thawrang tawrambani adubu miyamgi awaba masak khangdraba miyamgi ihul masak khangdraba laingak asina makhoigi tawgadaba mathau tawdraga miyamgi Wakat thingba amadi miyamgi machin menbagi thawong asi yaningde India amadi Manipur laingakna Manipur gi gelhomi singi awaba asi kokhanbagi mahutta Kuki narco terrorist singda mateng pangba manba thawong chathari aduga yelhomi singna yamna democratic oiba mongda chatkadaba Wakat Khongchat asi thingzilakpa asi committee asina yamna kana condemn tawi Committee asina kupna khanaraba matungda hayeng chatkani haina thawrang tawramba Wakat Khongchat asi matam kharagi oina Yeithokle haina so mahakna makatana phongdokhi